Ngarang ayuktagi henglepta kuki nupi ama mangkhibadu jungle gi una marakta langsilaga thambiramne haina social media page singda thaganarakre. Delimitation ki mangoinana NRC hana mapungphana sanahannaba MLA RK imona Union Home Minister da taksankre. Manipur da delimitation ki thabak paikhatringai mangoinana NRC hana mapungphana sanahannaba amade atai darkar oiba thabak sing hana mapungphana pangthokpinaba Sagolban Kendra gi MLA RK imona Union Home Minister Amit Shah da ngarang aiba serol ama piduna taksankre. MLA RK imona Union Home Minister da thakiba serol aduda Supreme Court na Manipur yauna state kharagi delimitation ki thabak tha ahum gi manungda loisinaba pikeba direction taramna OA Adumapu Manipur gi oina haujuk aruba phibam ama laibana lairiba issue sing ase delimitation gi mangoina na hana solve taunaba thabak paikhat darkar oi Manipur da haukiba sahi anirom ase ne tadaba phibam ama da lairi haiba pumnamakna khangnaribani maram asina state asigi oina delimitation gi thabak pangthoktrengei gi mangoina na democratic structure gi manungda laigadoriba miyam gi mihut sing ase lebak asigi mayek senglaba bona fide citizen khaktagi reserve ohanba mathau tabana Manipur da national Register of Citizen NRC hana mapungphana implement tawba darkar oi illegal immigrants sing maramda halan khinaba amade bogus voters sing lokthoknaba ki matangna palladuna MLA RK imon hai central government na illegal immigrants sing masak khangdoknaba thabak haujik central government na lokhaliba thabak sing taramna OA amade asengba voter masak khangdoknaba gi thabak yariba makai athuba matamda loisinaba hana honabiyo electoral roll da yauriba aranba voter sing masak khangdoktuna makoibo voter list gi lokthokpiyo voter list lana miyo kya hapsilambagi report kaya lairi maram asina delimitation gi mangoina na aranba ase hana chumthokpiyo haina su Union Home Minister gi puning sing sinkhe Valley gi set nepu yellow missing gi set reserve tawduna thamnabagi matangda palladuna MLA RK imona thakiba serola da Election Commission of India ECI na voter ID ga Aadhaar ga link tawnaba lokalagliba ase afaba khongthang amani adubu Manipur gi oina di ahanbada mito masak khangdokpaga loinana sasinaba Aadhaar sing hana khangdoklaga link tawbagi thaba ase topam thoi haina su taksenke loinana Chief Minister N Birena lusingba mamangi lenga na sasinaba Aadhaar card lising humpuga mga khangdokpangamki masimak lamdam asigi yellow missing gi help amadi saktamda asoba singnarakpadi haibi yai tampakta khundariba yellow missing gi set nipu reserve tawduna thamba haibasi yamna maru oi haujimaki oina di haiba set masing ase unreserved haiduna leide adubu set nipu asi yellow missing gi reserve tawduna constitutional protection phanganba mathau tai haina so Union Home Minister da taksenke Arambai Tengol na sakliba wasak tarai pa wasak na tehaina koingamba khumana phongdokre Puwari yamna sangna laikraba Arambai na sakliba wasak asi tarai ba wasak ama na tehaina Arambai Tengol GHQ gi Chief Advisor koingamba khumana phongdokre Wafam asi Arambai Tengol Unit 46 ki ahanba mapokumon thoramda sarugyara duna phongdokhibane langthabal mathak hairangoi thong makha maibam lekai pangthokiba thoramadu All Manipur Maina Paibi gi President Thoksam Ramni 80 Unit 46 ki Commander Rocky Moirangsa Social Activist Danabri Laisam 80 Unit 46 CMP Laisam Indrajit 80 Chief of Army Kanan CMP 80 ki Deputy Chief Advisor Laisam Sonamani CMP 80 ki Advisor Ranjit Elangbam amade Zenems ki former Director Laisam Devel Sarugya ke Thoronga Mari Lainana GHQ ki Chief Advisor koingamba khumana makha taraduna hai Arambai ki motto di peace and love ne sahili sing henbagi ning tambagi puwari laiba maitai furupu malemdagi mutki gadaurabadagi amukhana hingat handuna maitai bu malem gi laimaidagi kanna bahonabada ahanba thotang oiduna Arambai amukhana saphonglakibani puwari yamna sangna laikhraba Arambai na sakliba wasak asi tarai bu wasak nate sakliba wasak asi lai mayam gi laining thaw amade ibudo pakhangba panduna sakliba wasak me asuk luraba lai ani panduna sakliba wasak asi kabi amana wahai phajaba kaya haptuna ibanate sahili sing kaya dagi maitai gi lanmi singna saklam laba wasak me haike Arambai amana soikiba lankhiba kaya leramba matamda soiriba misa adu saibiyo ima singna Arambai singbu lamjing lamtakpiduna soiba sing adu chumthopiyo ima sing lairambagi Arambai lairibani haiba wafam thamke Thadou NP na Home Minister da Thadou bu Kuki oina lawganu haikre Thadou Purubasi Kuki Purubki Manungsan Dehaina Thadou NP Manipuna Lebak Asigi Union Home Minister Amit Shah da open letter ama pisin kre haidi letter asi ngarang pisin kibani letter aduna pallibadi haukiba sahi 2023 May 3 dagi haurakkiba irang asida Purubasi su hena saithenglang hale Manipur da matam sangna khundaraklaba maitai pangal ama di tongan tribe kun gama policy India gi 1956 ki makhada scheduled tribe list da chalakhibani masigi mayek larba
khudam asi Sangai Ethnic Park ta leiriba museum asini Thadou Phurup asisu 1891 dagi state asigi census da yauduna haukiba sahi 2011 phawbada mioi lakh ani lising taramanga samapon tarahumdoi khunda aduna Manipur gi achauba tribe singi manungda ama oiri hairiba Phurup asigi yumlo nabada zo mizo kanglup ki mioi singa khunda lita jarabasu Kuki hairiba Phurup asidadi chande madugi mayek laraba khudam haiba bu handak tha asigi tareta New Delhi da Thadou MP Manipur amasung Maitai Alliance ani punsinduna apunba mifam pangthokibasu laikhre hairi Manipur da irang thohan naba lining sandokpa amagi video viral oire Mizoram dagi lining sandokpa mi amana Churchanpur da laktuna miyam da irang thohan nabagi damak I hapa wafam kaya phongdokpagi video ama social media da viral oirakre mahangna thasigi tareta Churchanpur gi tuibong da pangthokpa lining ga mari lenaba thauram amada Mizo lol da phongdokiba wafam adu English da subtitle tawduna miyam da khanghanbaga loinana mahaki warol aduna irang mayokna riba Manipur da makhatana irang laihannaba inot hapsili video adu da English da subtitle tawriba warol di Israel gi macha sing amasung Kuki army na kaidongoi da India government da surrender tawroidabani aikoi gi isona aikoi da pangal thona pibigani Manipur da hujik thokliba irang asi Bible da yauriba David amasung Goliath kamane isona lam amasu masigi lan asi Kuki sing da pibani India government na masibu munna ba honabani haina thamke video adu gi matang da social media da pinarakliba warol da haiba mi asi Manipur da 2023 gi May 3 dagi thorakliba irang asigi mamang da laktuna yamna akanba amadi irang thokpa yaba wafam kaya phongdokhibane mahangna phongdokhiba wafam singi manungda ahanbada Burma mai thagadabane matungda Bangladesh matungda Manipur amasung Mizoram na khwaidagi iroi loibada mai thagadabane masigidama Kuki khulai paiba singna kaidongoida makhogi khulai thadok oidabane haina phongdokhibane social media da phongdoknaraba wafam da Kuki jo singna church asi Manipur da irang thohanabagi damak platform ama oina sijinare leibak ama mai sakpa yaba wafam kaya Kuki jo singna lining gi mingda church singda mifam pangtoktuna phongdokpana lamdam masida irang nemthan bangamdabagi achobo maram amani Manipur da laitapam khangdan leiriba tangkak asida asigumba lining gi lusingba singa sina haifam thoktaba wafam kaya phongdokpa sina kanglop singi marakta hena tokhai tahanba amasung ikheng tahanbagi masak oihale mari leinaba authority na masi yengsingadabani haina su phongdorakle ikuidana World Kukizo Intellectual Committee gi executive oriba Lalboy Naishel kauba amanaso ikuidana aikoina kidana hingloidabani maramdi president rule thamkhre thawna phana layo nakhogi khulai sing pisinganu amasung karigumba amata government surrender tawganu haikib laikhre hainasu atopa mi amana phongdorakle khanghogdana chalakpa lamai muthatnaba honabada forest ki official sing matha sanakre ngarang numidang saurangna pung Nepalom helakpadagi Imphal East district ki manung challiba Nomaijing sing ki singsang pareng ki manung sanba mondum manaubi singdol ga thangnaba phiral yungba singdol dagi chaklakpa oigani haina thajanaba lanmaina maikai khudimakta sandoktuna chaklakpadagi Irilbung forest bit office ki staff sing Sanjanbam bit office ki staff sing Kalika khungangi khunja singaloinana maikai khangdal sandoktuna chaklakliba lamai singadu muthanaba honabada kok paidana khangnakhre hairi khanghaudana chaklakliba lamai asi singdol dagi tharakpa oibana akoibada yamna yangna pak sanna sandorakhi lamai asina Irilbung Kalika gi UFO gi sangle leiba chingmairom naharup lom thangba thambalo ki chingmairom uran chiru rom thangba maikai mondum manaubi gi laifam leiriba chingdol na chingba sing sandoktuna chaklakhiba dubu forest ke staff sing maroina Irilbung forest bit office Sanjanbam forest bit office Kalika gi khunja sing na songthoktuna yamna kanna muthanaba honakhi haidi ahong pungda leiba tele singna athingba pirakpadagi maitai singi lai gi thoram lambi gi sidai da pangthokhe hairi mitai khunai gi puari da tanna thana yadraba laifamlen ama oiriba Imphal East district ki khurai ahongai ahong pungda lairembi sinthalup amadi maisauning singlupna anoba laisang hapkatuna ira thoni tawna bo honabada mafam adu da lairamba tele singna ayat apan pirakpadagi lambi gi sidai da ira thoni pangthohankhre ngara gi thoram adu sahi khudingi lup ani asina pangthoktuna lapa thorom gi manung sanna ngarang ayuk pung 3 rom tabada pangthoknaba honakibani khurai ahongai ahongpungi saubam lairembi amadi sana khongnang laima lairembi gi laifamlen katuna ira thongni tawnaba thaurang tawba hogalakpaga mafam aduda leiba tele mayang singna tholaktuna laisang adu katpa yaroi haiduna athingba pirakpadagi nakalani gi marakta yenaba thoke mafam aduda Imphal East district gi Porompat police station gi osina lusingba police singna laktuna maikai ani gi marakta yenaba du khamdoke police ki maikai dagi yenna riba mafam aduda thauram pangthokpa yaroi haiduna nauna khinnaba purakhiba
ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯃꯆꯥ ꯑꯗꯨ ꯄꯨꯔꯒ ꯆꯠꯈꯤ ꯑꯃꯗꯤ ꯂꯥꯏꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯑꯗꯨ ꯑꯍꯣꯡꯄꯨꯡꯒꯤ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯄꯥꯡꯊꯣꯛꯍꯟꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯃꯥ ꯁꯧꯕꯝ ꯂꯥꯏꯔꯦꯝꯕꯤ ꯁꯤꯟꯊꯥꯂꯨꯞꯀꯤ ꯑꯦꯗꯚꯥꯏꯖꯔ ꯅꯤꯡꯊꯦꯝꯆꯥ ꯑꯣꯡꯕꯤ ꯇꯟꯕꯇꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯩꯇꯩꯁꯤꯡꯒꯤ ꯄꯨꯋꯥꯔꯤꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯅ ꯂꯥꯛꯂꯕ ꯑꯍꯣꯡꯄꯨꯡꯒꯤ ꯂꯥꯏꯐꯝꯂꯦꯟꯒꯤ ꯃꯐꯝ ꯑꯁꯤ ꯃꯩꯇꯩ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯁꯥꯒꯤ ꯚꯣꯠ ꯀꯥꯅꯕ ꯈꯛ ꯈꯜꯂꯒ ꯊꯕꯛ ꯇꯧꯔꯝꯕꯅ ꯉꯁꯤꯗꯤ ꯃꯐꯝꯁꯤꯗ ꯃꯩꯇꯩꯁꯤꯡꯅ ꯏꯅꯤꯡꯇꯝꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯦ ꯁ꯭ꯇꯦꯠꯀꯤ ꯂꯝꯁꯨ ꯑꯣꯏꯔꯤꯕ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯍꯤ 15 ꯍꯦꯜꯂꯕ ꯆꯌꯦꯠꯅꯕ ꯑꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯩꯇꯩꯁꯤꯡꯒꯤ ꯏꯁꯥꯒꯤ ꯏꯔꯝꯗꯝꯗ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯃꯅꯤꯡꯇꯝꯅ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯕ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯄꯣꯂꯤꯇꯤꯀꯦल पार्टी पुनमकी मिफम कौख्रे हाइरी हंदक सुप्रीम कोर्ट मनपुर याउन स्टेट खरगी डिलिमिटेशन की थबक था अहुमगी मनुंगदा लोइसिनब खंगहनखिब वाफम अदुगा मरी लेनना मणिपुर की इलेक्टोरल कॉन्स्टिट्युएंसी सिंगी डिलिमिटेशन की मतंगदा ngasi nungtil pung anida imphal gi naurem thongda leiba national people's party npp gi office da manipur da leiba ruling amasung opposition political party singi oiba apunba mifam ama kौख्रे delimitation gi khanaga doriba mifam adu da manipur da leiba recognized national political पार्टी सिंगी मिहुत सिंगना सरुक यागदौरी लाल लोइसिनदबदगी सिक्योरिटी फोर्स ना अथिंग पीबना इंखोल अमसुंग लौफम कया लमलेन ओइदुना लेरे हाइना फोंदोरकले मणिपुर दा तमथेरब कांगलोक मसेलगी लान थोरकपदगी स्टेट अमसुंग यूनियन लेंगाकना लान मसिगी मायोक्त लौखटफम थोकप सिक्योरिटी की थबक सिंग लौखटलिबनी हाइदुना लान गी थौदोक सिंग थोकिबा अमसुंग मखा ताना थोरकप याबा मफम सिंगदा लौमी सिंग चंगथोक चंगसिन तौबदा मतम सांगना अथिंग थमलकपना इंखोल अमसुंग लौबुक तमना मसिंग थारगा हिंगनबगी पांबै ओइजरकिब लौमी कया ngasi phawbo kokta khuthatuna leire Bishnupur district ki kumbi ASC ki manung chaliba khuga turel wangmada leiba lawphum singda inkhol koiduna manama sing thabada sahi amada lupa lakh tare lom sendong oina phanglamba lomi sing ngasi sahi ani phajalaglaba lana sina maram oiraga masage lawpham amasung inkhol da sangduna mahausa gumna manama sing ensang na pi thaba yaraktabadagi inkhol amasung lawpham kaya lamlel oina hangduna leiba su yawram le haide President rules ana halaklaba matungi ahanba Governor and Council gi mifam ngasi Raj Bhavan da pangthoklagani haidi kumja 2022 gi February amasung March da tarakani thoisuba Manipur Legislative Assembly gi mikhal tangkak ani thokna pangthoklaba matungda laingak linglaktuna mamang thagi mapan gi nuktil pung mariga minute nifum ngarom tarapada laingak tubulu singlakiba Chief Minister Birena Phammasda gi resign tawkhibagi aiba serol Governor da pisindringai mamang phawbada leiramkiba mahaki laingak ki matungdagi tha adugi tarahumdoi Manipur da chana halakliba president role gi ahanba Governor and Council gi mifam Raj Bhavan da pangthoklagani haidi mathangda arambai tengol gi lusung purel korongwan bu khomandagi wafam khara thamlakhre madude Kire Aikoisho Wangang Bada Tabak Tauba, Irebak Ipurup Sinung Sirubai Kang Labane, Kitang Soibada, Aikoi Afabalising Amok Tau Krasu, Adum Lukakom Dauna, Hundun Nangla Kadolibane, Masikan Bada Tabaka Amata Taubang Amdre Haina, Korongan Bukumana Fongdorakle. How Kiba no money the Tokiba, viral video Amagamari Lenana, Gepelina, film actress Gepelina, Sengdorakhre Tamlakre, Gepelina Tamlakiba Warol Singadude, Nasipa with the Manipur film industry Bunung Sizaduna, Masida career Semzage, mayamgi seba tawjage haiduna tholakpa asida masage ijat sokpa yaba samaj ke ijat sokpa yaba Manipur film industry ge ijat sokpa yaba thabo amta tawjaraktre tawge haina su khankide bahak masa khangdana masage ayaba yaudana yaukiba live adugi screen record aduna mayamna yamna lana ubiriba dusu ubam su thoi masina society da yamna chawba akaiba ama oi haiba su khangjai madugi damaktate ibung ipwa irecha sei sansangi maphamda lale haiduna ikop nona khurumduna haijari haina phongdoke makha tarakpada tasengna makidi numit adu journey ama wana chaluraga halaklaga makoi nupi ngakta leiba room aduda mahak tumba changa age haiduna ready tawraga tumbaga leijabane tasengna mahak live aduda yawrakani haibadi khangkide adubu live aduna maram oiraga ngasidi mayamna mahakku ijat yawdaba ama oina ubire tasengna mahak maitei nupi ni haibisi kaujade masina su mahakki ijatta yamna sokpa ama su oire haina su phongdoke loina na mayamna video aduda mayek sengna udabadagi phi thongdana leiba manba adu tasengna makidi numit adu furit chulichai furit adu video adu da mayek sengna udabadagi ni haina mahana letkiba furit adu so sengdok warol gi video adu da miyamda ulakhe loina na viral video amadi photo sing adu mahake ijat ki yengbiraga kakbiyo haina so Gepe na appeal tawrakhe